Yam leithari da handaktiya. Handakti khara leithari. Poche khara chelubane online dagi. Moi babagisu yauri. Kot amatang chen gi tawbani. Ibu nang laedana. Nene ni ngasidi pochinggi mungda hana pusalaga phajaba yengojo. Aduga thoklaga selu piro. Ai ngairamage. Khoi bungo. Masi angangsing to nusigrehe. Nungshini na. Sigum atang pochidine. Aina sen khiba ngangtani. Khangedana. Kaidenoda ekhoi nupina aingondagi pochengani haiduna laukiba sen mayamdo tungseladi yum mamabu sakonani ne Aduna nangna pangbagi indana. Mana kadaidano ma sizinari oramni. Se, adodi ayu ya thare se. He, hana. Ari bi. Mathangna dimingdo fajana irage ko. Bye bye. Nene babita di quality leba pocheng akdan selis. Ahong pochen de madi.